Image Paodam yang tabiriba sangbo Yumnam Anuradha Debina ikongona khurumzari Housing Maruiba Pauda Department Taruna Season Agadaba Sampam Ngase Assembly na pass tokre Nimin Mapani Chatakadaba Kalakhetra Linkat Kebagi Golden Zuble Palan Tauram Ngase Hodokre Low Pari Tara Romda Taramba Kani Pambi Sangyan Takre Housing Pausanuna Pizari Ngasi Satakiba Manipur Legislative Assembly gi budget session da Manipur Sarkar gi makada leba tongan ba department tarukna ing lisingani kumatoi gi March kuntramatoi phawda seasonaga ba punba sampam lupa crore lisingani chamanga humpumapant lakh marputara lising taramari house na pass tokrai Manipur Legislative Assembly gi house ki leaders so oriba finance ki thausu puri ba chief minister nongtham biren singana discussion and voting on demands for grant lisingani kund kumatoi speaker ge ayaba loduna sabada demand taru ke apun basam pamado house ke members na ayaba pibina ba sabada thamki chief minister na members na ayaba pibina ba thamki ba department sing adudi demand number 4 land revenue stamp and registration and district administer ge lupa crore chamaga humbodra ni toy lak yankai ni toy lising ka ahom demand number 5 finance department ke lupa crore lising aniga janega marputara mari lakh taramapant lising humbuta nipant demand number 25 youth affairs sport department ke lupa crore humbutra lakh humbuta nipant lising marputara manga demand number 28 state excise ke lupa crore taranipant lakh taramanga lising taramari demand number 29 sales tax other tax diet on commodities and services ke lupa crore taret lakh kuntra humdoi lising kuntaruk amasung demand number 42 state academy of training lupa crore taruk lakh marputara lising humbut marputara nipan ge apan basampam lupa crore lising aniga chamanga ka humpumapan lakh marputara lising taramarini hariba demand taruk ke sampam sing ado pass taunanaba sabada kanarakpada Policy cut Pukaladuna MLA K Ranjit RK Imo KH Zoe Kitchen Amade Abdul Narsi Dr. Salto Liant Amo Suraj Kumar Okram K Megachandra Amade D Kurung Tangna Tongan observation sing Thamki MLA Singna Policy cut Singi Pakom Marilainaba Minister Sing Amade House K Leader Finance K Tausupuriba Chief Minister Na Pakom Sing Tamlaba Matung Policy cut Handoktuna Demantaruke upon Basampam Adu Yenabalaitana Pastauki Mars Saitat Maripawa Numit Mapanitum na Pangtokadaba Kalakhetra Manipur gi Chaihi Yangkai Mapung Parapage Golden Jubilee Celebration Gitaram Festival of Play 2020 Ngase Palace Compound Laiba Maharaj Chandrakiti Auditorium Hall Haudokre Sanginatak Academy New Delhi Standard John and Culture Center Kolkata Amati Department of Arts and Culture Government of Manipur ga Kusamnaduna Kalakhetra Manipur na Sinduna Haudokiba Thoramaduda course repertory theatre ge Chairman Ratan Thiam Amade eminent filmmaker Ariban Sam Sarmasu Saruyaki Tharamasaga Mari Lainana Ratan Thiam na high MLA minister singna culture nungsiba saduna miam da lauriba amadi culture na lamda masibo saktak libani amadi aikoi ge culture mangjan thana satli haiduna panglaw da lauriba asi tawsana bagatani Lusing basing asana culture chapkhana bagi thabak thauram amata tawbulaitri Asugyamna art of form ladiba madi pasakraba Manipur lusing basing asina ningtina yokatabana kangkhathang taduna leire India gi atopa state Kerala Tamil Nadu Karnataka na singba state singdadi masage art form culture tradition leisure trabasu masage state adugi araiba saduna miyamda uhanaba honari adubo art form culture tradition atuki matek leiba state asidadi thampam leitaba potkumna manganduna leire अखोई कल्चर की मरमदा अखोई न माउंटेन था रे दुनिया तो तौरी नी का ना मैं मंत्री नौकरी है ते
ꯑꯩꯈꯣꯏꯒꯤ ꯄꯔꯝꯄꯔꯥ ꯉꯥꯛꯀꯗꯕꯅꯤ ꯀꯥꯏ ꯇꯧꯗ ꯇꯞꯁꯤꯟꯅꯔꯤ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯉꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯁꯨꯛ ꯌꯥꯝꯅ ꯑꯥꯔꯠ ꯐꯣꯔꯝ ꯂꯩꯕ ꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔ ngasi kari tawgi India manungda kari Kerala chachini Kerala da kari tawgi yungsi Bangalore da kari tawgi yungsi Sugunu police station ge manung chanba sero nungthong ke area ke molno village da tharamba kanipam bisang mangan kre kanipam bisang yanthapagi thabakatu kaksang district police ke SP Victoria Yangkhomna luchingba masang yamlaba police ke team amana ayuk pung tararom taba aduaidagi hauraga nungthinge pung marirom taba phawsa takhi hairiba kanipam bisang ase lopari tararom da tharambani ngasige drabesiga mari lenana SP Victoria Yangkhomna phongdorakpada Manipur lengang na paikhatpa war against drug ki sarukama oina kaksang district ta kani thare haibagi report ahanba oina phangbadagi ngasi district police ki assistant SP ani Sugunu police station gi SDPO Waikhong Wango amade Sugunu police station gi OC kaloinana SDC yauna ke molnom village asida drive assist satabada kani pambising tharamba thengnarakani haiki Patrolling chat pamatamda poppy se ekoigi LK molnom village da poppy plantation thengnarak padagi ngasi ekoi destruction sigi drive se chathajabani war against drug ki step amani ekoigi poppy destruction si and for the first time Kakching district da report phangbadagi sigi mamang da ekoi Kakching district da sugumba poppy plantation anywhere laide aduga ngasi ekoina paulo zabadasu sisi moi koi ahanba oina thabani aduga matungdasu thadana bai khoi akanba measure chathajagani Aikoina naraktringaida hana sex loba matautai naraba kandada Dr. da sarkani haibige wakal thadopio haina mahud minister TH Samkumana phudokre Miyoibana miyoibagi thawgal tawba haiba wakalonda linkhatkiba note eworshi Imphal da laiba private hospital Ras Medicity ge mapokuman tharamda sarugya kiba minister Samkumana makatana haiki Mi amana hingbada kwaidagi maru oiribasi miyoibagi thawgan tawbani miyoibagi thawgan tawba asi makan yame Manipur lengang nasu miyoibagi thawgan tawnaba angakpa phangna hodari Hospital asina su miyoibada angakpa phangna katokpa galoina na miyamgi thawgal tawri asugumba hospital asi medical college ama onba ngamba oirasanu haina mapuda thawni jari Minister na makata na haiki hospital asige kwaidagi maru oibadi hospital asida thabak tawriba senior doctor sing nursing staff miyam asigi matengna amade makhoi kathokpa galoina thabak tawbana hospital asi manglomda pukhakadoribani loinana khudong thiba kyana maram oidna Manipur da layeng liba kyada treatment pigadoribani haina phungdoki All Manipur Students Union MSU headquarters ke miyang makada MSU ge special task force na hausa class 10 amadi 12 ki exam thariba center sing yengsen bachappada nataba pambai season naramba thengnarakle haina MSU mayai loisang ge organization secretary Morang Tem Pravina phongdokre ngasi MSU headquarters ta pangthopa paugi mi phamamada Pravina makatana high exam center thariba mayang Imphal ge Tomso Higher Secondary School da MSU ge special task force na yengsen basapada school se da kaithen ge mongom exam tharamba thengnarakhe Center asida board ki team amasu yoroktuna lerami MSU ki team na changsal lubada amaga sinaba kuyeng na iba che kaya meheroising dage phagake nupi masa amadige question answer yawase phagake yeng lubada ngasi hangleba question adumak oirambana ngasige question ase leak orabra haina chingnaba lere haiki Sina paiba thingna basi halak nante mamang so thingna kare masis da higher authority sina session da bidi amadi school gi laiba OC amadi tongan mata ibo jasing sina latuknaraga thabak tawbra haibse suna chingnada bangamde aduga hadak class 11 gi question leak or kana senior basic su atuma tamda government na akbo char pigadamni aduga si manung da sinabe yara haibse MSU magi de thamjari Risdeni Institute of Medical Sciences RIMS Imphal da academic session 2020-21 dage sports medicine da MD course da yaragani Board of Governors of Medical Council of India MCI na MD sports medicine course se hangdokpa yare haina ayaba pirakle haina RIMS ke director ge Jerol amana khondoragle
Course asi hangbada ayaba pirakpagidama Rinski Maikaidagi Ministry of Health and Family Welfare Government of India, Ministry of Sports and Youth Affairs Government of India amadi Board of Governors MCI bu thagalali. Chinadagi Sanduraglibia Sathiraba coronavirus asibu Manipuri India da Sanduraktanaba Myanmarga Tainaba Borege Ngamkai Parinda Health Department ke Mathau Tauriba Sink Myanmar Peningai Oidre Indo Myanmar Friendship Gam number 2 Asidi Myanmar Amadi India Leba Kanigi Mioika Satuk Sachin Tauriba Mapam Masida Health Department ke staff ani Legadaba Adu Ngasi Median Chatuna Yang Lobada Mioi Ama Kaktana Mathau Tauba Tengaraki Coronavirus asigi Mathau Taunaba Ngarang Technopolgi CMO Lalthari Marna Tokiba order Aduda Yaukiba Mioi Sink duty Tauramdre Panbayai Madudi Thasigi Tang Taranipanda Technopan DC Amadi SP na surprise visit Amadadi Health Department ke Mathau Tauriba Staff Sink Ningtina Leramki Adubo Ngasidi Gan number 2 Dadi Staff Amatagi Hena duty Tauramdre Masi Mari Lainabasingna Ningtina Yang Sanba Amathau Tari Autonomous District Council Chandina SPA 2017-18 dige Makada Lighting Minor Village the Saba Lighting Minor Primary School ge Barrack Type Teachers Quarter Ngasi Autonomous District Council ADC Sanding Chairman di Ringo Lamkangna Hunabi Matungina Sangakre District Council Administration Sandina Sinduna Pangtokiba Sangabagi Thoramda ADC Chandingi Chairman di Ringo Lamkangna Chief Guest ADC Chandingi Member 3 Langol DCC C8 Marcel Marigna Function President ADC Chandingi Chief Executive Officer KSIS Siddharth Inspector of School TK Moselpa Ataimbia Kiasu Sarugaki Tawan District Mungna and the Kangzai Association TDMKA Amadi Empowerment Organization of Youth of Kangabok EOYO Kena Sinduna Kunmatoi Suba Chanari Sangidumeta Palantoram Ngase Kangabok the Labor Unity Ground the Pangtokre to promote the indigenous games of Manipur Haiba Timda Pangtokiba Thorambaduda Manipur Ge Ningtau Lesambachana Zauba MMRC and the Unity Park Kangaboke Chairman Su Oidiba Social Worker KI's Mentor Mangang Sport Association of India Saige Retired Assistant Director K Michael Amadi Sangayum Pump Amasung Kangaboke Pradant Nominee Singna Atoiba Metunglan Singho Ina Saduga K Tharamaduki Sadukama Oina Tangta Yubi Lakpe Mungna Lamba Amadi Thori Jingbike Ahen Atoi Sutanaki Ngasi Jiribam District Asidasu Maira Club Chingdong Laikai Jiribam Sinduna Chingdong Laikai Community Holder Sanaregi Numit Mapungpana Pangtokre Ngasigi Taurammasida K Sarit Kumar Singh Vice Chairman Manipur 40 Industry Corporation Limited Government of Manipur TI Sarit Kumar Singh President Maira Club Chingdong Laikai Jiribam Amadi Al Gopan Singh President Maira Club Chingdong Laikai Jirabamna Matang Sina Save Guest President Amadi Guest of Honor Oina Tais the Pumke Tarongi Chief Guest Ki Wadol Piraduna Ke Sarit Kumar Singhana Hi Ngasi Laikai Asige Miamna Laikai Asige Playground Laitaba Adu Yausangi Sport Playground Aduda Sinaduna Sports Mate Pangtokani Amadi Club Asige Building Asisu Semduna Kunza Sangda Kusinaragani Haike Loinana Ngasi Jiribam District Asige Maira Club Chingdong Laikai Jiribam Sinduna Sanari Shingi Numeta Pangtok Pasi Ngam Kailetana Nungaiba Pawi Haina Podoke Tarongi Makatarakpada Likonta Amasonka Mungna Sanaki Myanmar Romdagi India Romda Pusinaba Honaramba Winter Cigarette Cartoon Kulumdoi Indo Myanmar Border Dagi 43 Assam Rifles Morena Ngarang Nibidang Pung Taramatoi Makai Taba da Pagat Pangam Kre Haidi Paraba Winter Cigarette Ado Marketa Taranga Lupa Lak Taruklomge Oiba Yai Haidi Pagalaba Myanmar Ge Winter Cigarette Ado Ngase Numidang Waidamp More the Labor Customs Preventive Force da Kusina Kre Haidi Maira Force Ki Makada Maira Global na Ahanba Oina Manipuri Indigenous Handicraft Amadi Pottery Ge Item Singi Consignment Netherlands Europe Dangase Thakre Maira Force Ki
proprietor Subrana ahanba consignment tabaga mari lenana hai ngasi thariba pot ase kauna crafts traditional basketry thongzau pottery amade handloom and block printing items singde Europe the thariba items ngasi Netherlands ge marigonna khallaga design tawbani hai amadi Zors Burwe amasung stitching very fully art Netherlands thabani atubada atopa Manipur gi indigenous gi oiba potok sing thanabagi thorang laide potok sing se mapanda thaba sing na ikoi gi indigenous art amasung craft ke item sing malem gi kaithin da yehonduna lamdam sige artisan sing da chawna kanaba piragani haiki achumaran khangdringe da mioi amabu mihat patahan bigano haina ayakpam chitrana phongdokre ngasi Manipur Press Club ta pangthokiba paugi mifama amada tha sige tang 16 da tera amodon lairaktage songtam ningon ayekpam ongbi marina chahi kumathoi mapuroiba ayekpam senglen chana chahi kuntaret tagyal khongban lairaka sobada mahake phamungkage kangkhal chaikokta thori yalapadage laikanaba nangdana rems hospital da laikidaba aduga mari leinana pangthokiba paugi mifama amada chinglen sanagi mamabok ayekpam chitrana phongdokibada Taudoga mari lainana chinglen sana amadi mahaki manau nupa chingkham khomba police na wari sanase haina kauroba matung hauzik makoi gi mathakta FIR panduna judicial custody da transfer tuduna makoi ani hauzik sajiwa jailda lady misi asigi matangda nupi mayumba amadi nupa mayunga ani ahumlak hana wari sanakiba laikre Masidanatana Lampen Police Station da nupi mayum amadi nupa mayum anima wari sananaba police na kaurake nupi mayumgi mina makoiramda oina wari sanaraka loishinse haibadage wari makata kide Singlen sanabu mahakin nupi mapana misi asige matungda anirak mayumda kauduna wari sanaki mabaina nangdi laita lairani haina senu ena lupali sing tarasu pirakibalei mabaina pamlibadi sadra Nupi mapamda sonba pikliba angang adu suyokpa amadi singlen sanasu nupi mayumda lebasne singlen sanana haidiba wafam singasi yadabadage maake matakta tongan ba keseng palakibane kesatariba mioibu kota putokpada miyamna asum arange bisar khangtringada mihat patahan bigano haiba wafam phongdoki Rimsta matam sangna tabak tawraklaba miyosing asi pawwa 6 pay chanatuna lagleba adu ngarang union minister na 7 pay chananaba iyaba pirakle haina Rims ke director e sandana phongdokre ngasi Rims auditorium ge conference hall da pangthokiba pawgi mifam amada director na makatar duna matam sangna deke Rims ke pensioner singna 7 pay chananaba ge damak takna tuna lagri chahi kuntranipu hena tabak tawriba miyosingbo 7 pay chananaba ge ayaba union home minister na iyaba pirakle Staff masing yam dabana 70p HC sananaba process tawbada tha amarom de changba yari staff ama ani hapsilabadi nimit kuniromda loishin bangamba yai hauzik Rims ke apunba pensioner chanipanga marphuni thoi lai tha ani ke manungda pension chakadaba miyosing hapsilagane miyoi chamapan lomna 70p ge kudong saba phanglagane Rims ke onade pensioner singda direct bank account makoi ke pension ge sampam transfer tawtuna lagle Thakudingi pensioner singna Rims da laktuna pension lauramdai da masak uppage awaba adu kohna bage da mag tha taruk khudingi oina life certificate pituna pension pipage thabak sathare mei terarom life certificate pirak tabadagi makogi pension ta widow tawbada athingba thamliba asi atuba matamda notice thaduna khangalagane handak nauna surgical ICU hangdokraba matung atuba matamda trauma amati nursing college hangdolagane haiki For the pensioner of Rims that we will be implementing 7-pay commission for them. So this is a very long waiting. Though we all our regular employee got the 7-pay commission 2 years back, but all of them. But then somehow that for pensioner it was delaying. But then those pensioners are staying quite far away from Rims, and those people who have already served more than 30-40 years. And then we suddenly realize that we may not be able to reach all of them. So through the press, we want to tell them that we will be implementing the 7-pay commission for them. Manipur dagi mayai kaba nisa maru fangna muthanabagi pandamda coalition against drugs and alcohol kada Manipurna changsalapa awareness program gi sarukama oina ngasi kadana apunba nupi lob khangaboka kusamnana sinduna Nisana kunai da piba chaicheng amasung masibo
ꯊꯤꯡꯕꯗ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝꯗ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3ꯗ ꯂꯩꯕ ꯂꯝꯂꯣꯡ ꯗꯥꯏꯃꯟ ꯀ꯭ꯂꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯈꯥꯡꯉꯕꯣꯛ ꯖꯤꯜꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ KH Rajamohan ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨ ꯈꯥꯡꯉꯕꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯕꯤꯃꯣꯂꯥ ꯀꯗꯥꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯖꯝ Priya Kumar amadi Wildlife and Biodiversity Conservation Committee WBCC Manipurgi President Rabi Takhalambamna President and members in Oina Saruyaki. Patriotic Writers Forum Manipur na lisingani tarani toidagi lamnam sigi naha oiriba chahi kuntra mangagi makada leba sereng iba ibisingda piba arambam ibungo hal amasung Binod Kumari Literary Award lisingani taramapant MK Saros Kanda Kusina Craig Dr. Namabam Sarat Amadi Arambam Mema Anina Donor Oiraba Award asi MK Saros Kanda Iba Hingna Sidaba Punsi Hainamington Ba Sereng Gladika Sida Award as a Kusina Kibane Award Lantopagi Tharamda Social and Cultural Activist Dr. S. Manauton Forum Gay President Yaiskunda Aquirapamna Atoiba Mitungland Amadi Tharamop Oibagaloinana Manipur Literary Society Impalge President S.A.S. Pralada Sarmana Kanaba Mitungland Oike Award Sita Sel Oina Lupalising Manga Citation Sal Amadi Momento Yawi Award Asi Nipalak Subane New Delhi ke South Motivakta Leba Sarbodaya Vidalaya ge Mahirui Singha India Kodak Leba US First Lady Melania Trumka Wariwata Donakre Yamna Fazana Lighting Laba School Aduna Melania Botaramna Oki School Natuki Maponkiada Lege Rangolika Simki Mahirui ge Bent Amana Maputaramna Oki Angang Singbu Takpi Tambiri Singbu US First Lady na Thagarpa Pungdoki Mairoi Singa Wangang Bada Mahana Haikibada Mairoi Singa Mari Lenatuna Puning Wangkan Sengduktuna Nomagi Ithau Pangtopa Mairoi Singi Matau Ubada Madu Dagi Tamzaningai ne Mahakso Angang Singaloina Tabaktawi Haina Supundoki Be Best Haibasida Tambibane Haike National War Memorial Ge Ahanba Palan Tauram Wasi Pangtokle Ayuka Angambada Chief of Defense Staff General Bipin Rawat Amasung Veteran Singna Laikhidraba Lanmi Singi Mapamda Lake Katuna Ikai Kunaba Otki. Defense Minister Rasnath Siyangana Haikibada Mama Leba Kidamak Tawai Kat Kriba Singidamag National War Memorable Assist Habane. Monument Adu Haukiba Sahigi February Tang Kumangata Prime Minister Nanta Motina Lebakta Kato Kibani Lebak Asigi Ning Tamba Amadi Apunbagi Saktam Kahandanaba Honabada Indian Armed Forces Ke Lami Lising Kunmanga Hena Tawai Thakre Haina Prime Minister Nanda Modina Pongdoki. Sahi Asagi Republic Day Gi Numita Prime Minister Modi na Tawaina Pontapi Kraba Lami Singi Mapamda Amar Jawan Jyoti da Pidana National War Memorial da Laktuna Pi Kibane Haukiba Sahi Ma Asida Lebak Sigi Amadi Mapandagi Mio Lak Kumatoi Hanbana National War Memorial da Laktuna Yengla Kre Hairi Hauzik Aroiba da Maroiba Pau Amune Pizari Department Taruna Season Agadaba Sempam Ngase Assembly na Pasto Kre Nimin Mapani Chatakadaba Kalakhetra Linkat Kibagi Golden Zuble Palan Tauram Ngase Hodokre Low Pari Tararomda Taramba Kani Pambi Singyan Takre Imes Paodam Ngase Matang Sidaloisere Ming Tabiri Vesumbo Amokana Krumsere